ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯁꯤ, ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯇꯧꯒꯗꯧꯔꯤ꯫ ꯍꯤꯟꯗꯨꯁꯇꯥꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ, ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖ꯭ꯌ, ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ, ꯗꯤꯁꯇ꯭ꯔꯤꯛ, ꯈꯨꯜꯁꯤꯡ, ꯂꯩꯀꯥꯏꯁꯤꯡ, ꯂꯩꯔꯛ ꯈꯨꯜꯂꯛ ꯄꯨꯝꯕ ꯂꯣꯛꯗꯥꯎꯟ ꯇꯧꯔꯦ꯫ ꯃꯁꯤ ꯃꯈꯜ ꯑꯃ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥ ꯆꯥ ꯈꯔ ꯍꯥꯞꯄꯤꯌꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯤ ꯈꯛꯇ ꯆꯥꯔꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯄꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ꯫ ꯑꯩꯈꯣꯏꯕꯨ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯁꯤꯗ꯫ ꯍꯣꯏ, ꯌꯦꯡꯒꯦ꯫ हेलो हेलो उजा उजा अने उजा ताइने कई लेरगे हौजिक थेंगला कांसिदबो उजा पैसा लेरदी मतेंग खिता पांगबियु हाइगे तौबने उजा अइसु याम पांगनिंगबने अदुबु लेबाकी ओइबो फिल्मसिदा उपाय लेगदबो मानदेने उजा यारगदी उजा मतेंग खितंग पांगबियु पापा उजा तारे हेलो लागे 이붕어, 쌈뜻 라오네 짱어 코네 암다. 짱어 코네스다. 아코 이제 좀 마땡 방 하이따레네고. 시나 좀 누민니니 hum니게 좀 오비로 마땡 오비로 하이따레. 아도게 좀 비브니 나온다. 이붕어 가코네 그놈 땅 하요게네. 암땅 가자 갖고 암땅 가자. 포토 엄청 까보지. 좀 거의 굿 지나버게 거의 뽀 지나버게 마땅해. 포토 엄청 까보는 말이다. यारनी लौजरो रोइगे ngaiko네 이붕어. ngaiko. ngasi numidangi charasi nattana hayeng ayukki thongnanaba cheng charasu amatta leitre. Oi, kai chalo na, chalo. Kai chalo na. Buran mana? Lockdown ji thok ya da nang mai thajlu na. Buran mana? hayeng ayukki thongnanaba cheng charasu hayeng ayukki thongnanaba cheng charasu amatta leitre.